NSN IM ge chairman Isaac CC Sugi aroiba mathomangam Hebron da pangthokre maruiba pau sandona pizari NSN IM ge chairman Isaac CC Sugi aroiba mathomangam ngasi Hebron da leba NSN IM ge headquarters da aroiba mathomangam pangthokre NSN IM na sinduna pangthokiba Isaac CC Sugi aroiba mathomangam gi thoram aduda NSN ge lusingba amadi kadar kayana laikhidrabagi mafam de ikai khumnaki thoram aduda tongan ba civil society organization kaya gi miyoi singju saruk yaki panba yai Isaac CC Su Jun Gitang Kungani Panda Delhi gi Fortis Hospital da Masagi Anaba amadagi laikidabani Hau kibali singani talaga mga gi July mga digi mahak hospital asida layeng duna lakpani Laikidraba Isaac CC Su hau kiba lising masamapan kungama Nagaland State Zone Haibotu District ki Nagakul CC Limida Poki Ngarian lamkai digi waitau lamkai fauba kilometer tragani toram sang lambi asi PWD gi makada Keystone Private Limited na sem gi thabak yamna kanna sathari ngasi lambi sem liba mafam maduda kairau kendri gi MLA Karam Thamarjina PWD gi engineer singa chatuna yengsin krai lupa karo nipal lak maripu sang na sem liba lambi asi lak liba July tha faubu gi manungda luisin na pandam thamli haina MLA na phongdoki National Highway Infal More Lambi Bantorpo Matamda Tatoksa Sinda Yanamaru Wegeda Balambi Amane Haiki. Masiako Hana Sim Lagasu Honorable Minister Joku Yaminagrone. Ado Masiako Semesi Naria Lamgai Langdum Haizambam Dana Sigi Waito Ganasa Highway 39 Tainaba Sibone. See roughly about kilometer trying to get hele, trying to do. Si aham bada koi sahi ahum mari mang ni sem ke tawanga maktaba sem dabudi sahi tara mari mang hela bane ado yam marui belambi na kanna taknar ba matungda samai koi na fund khare location tar about 8.8 crore muk allocate tar kan sem bane Lamdam sigi napi angang singbo wayel gi sengak namapung fana ngakpi sen birabadi lamdam sida to ulaba napi angang ga mari leinaba tho ningdaba thodok wathok sing yamna hanthan ba ngamgani haina Manipur State Commission for Women's ki nauna siar person ge thau puribi Dr. K Sobitana phongdokrai wafama se ngasik commission ge office da pangthokiba pawgi mifamamada mahana phongdokhibane Dr. K Sobitana makhatana Commissioner si disingini taruki September ge tang paraga manga da lingkhat kibane ngasi fabada commission anupi anganga mari lenaba case sangwa nifugo humdoi lokhat krai masigi manungda case sangwa rom yasinaba pura krai lemhauriba case sing atuba matamda luisinaba honari commissioner sigi awat apa kaya leirabasu state asigi nopi angang singbo yaifa hanaba thorang kaya paikhatagani makoi sing adugi manungda helpline unit hangjopa security measures lokhatpa awareness program pangthokpa amadi awa bataraba nupi angang singbu masa mathanta hingjanaba lambi pibana singba yauri wafam single state thabak oina pangthokpada government ki maikai dagi khak natana miyam gi maikai dagi su commission na mateng pangbiu haiki Commission da lei hauji case punna changa gani fu hundoi ni aduga hauji phawda khoina solve tawribasi around 500 ni aduga akoi hauji na atopa taising sina khoina remaining da akoina disposal tawna bagi yam kan honari aduga khara mana akoina matam maji on process da khoi leijari aduga athuba da khoina pamjai basi helpline center ama koina hangbasi yam pamjai legal awareness camp adani pi sing sida koi awareness pi ba adani pi angang sing si gyan si tarabodi tangkhai madi akoi subside tawda sumba problem sing ase tangkhai madi subside tawda na koina khali aduna yamna thuna atuba matamda koina awareness camp ama akoi Bisenpur da akoi pangthok sage na koina khanjai aduga ato to pachingi lamdasu akoina masi khoi tawjarakani aduna pasi khoi gi bharat sarkar gi akoi women commission national women commission ga su khoina pausi thajagre aduga masi thuna lokhachare harkanda khoi gi nupi khunai se gyan tahan bama khoi changi
National Food Security Act ki makada miyam da seng mapung fana phangan gani haina Consumers Affairs Food and Public Distribution ki minister na media da phongdok wafam kaya laikhrabasu egasi ki makada seng kg suna phangdre haibigi wakati leptana lakre madak thana aten break ama laminase Changi labor somak padagi producing aktaba akcham chokthar pa tumba chaba yaraktaba khong hama nungayaktaba singi damak amatta ngayaba upaidi jolib syrup amasung jolib capsule hu chanmine sinabyo Hangduksare Inas Nail Art Studio Inas na khuzil ga mari lenaba khuzil bu fana thamna ba makal gi treatment sing pizari amadi extensive design cosmetic enhancement togduna achepa khuzil fajahan bagi khudong sa su pizari. Please contact Inas Nail Art Studio F7 first floor Pauna Bazar near Info Mobile Shop. Nongna sanar pa akula pa body pilasina stamin gi body clothes sinabiyo makataba pau pizari Imphal East ki lamlai kendro gi manung sanba yangang pokpi de laiba yangang pokpi youth club na yangang pokpi gi class 10 parikada makok taba afaba mahiroi tara khangatuna manamathum pibi gi thorom ama ngarang pangthokre Tauram Majuda, Saizang Gram Pansayet, Telo Sanagi, Pradhan I. Dinesh, Club Ki President, Yauna Miyukia Nasarup Yaki. Ban Mahosab Kamari Lenana, Forest Department Ngasi, CC Higher Secondary School Ga Kusam Naduna, U Sarakaya Thakre. Ngasigi Tauram Majuda, Forest Department Ki Principal Chief Conservator, PN Prasad na Pongdo Kibada, Ban Mahosab Kamari Lenana Tungan ba, Mahailu Sangmanga Amadi, Kanglada U Thana Bagi Pandam Chamli. Masigi Manung Sana Ngasi U Thabagi Tauram Masi, Pangtopani Haiki. That each and everyone should plant a tree. Because unless we plant tree, unless we have tree cover, unless we have wildlife, we are going to suffer the adverse impact of the climate. So for saving ourselves from the adverse impact of climate, we need to have more and more tree so that our environment is clean, the state is beautiful, and the various plants and these wildlife are prosper, and the people are happy, healthy and cheerful, and they get all sort of their requirement, and lifestyle of the people becomes more beautiful. CC Higher Secondary ke Principal S. Indrani Devina, Asigumba Forest Department of Paika Liba Tabapu, Tagat Pongdoki. Samaga Mari Lenana, Koi School Sida, Akoi Sumba U Tabagi function, Akoi program Hogdok Pase, Asuki Matik Noise, Akoi Satra Mayam, Ozamayam Puna, Sigi program, see Akoi request of Zeraga, Akoi School Jesu Sindi, the Bahazaki Forest Department, Tavidana, Sindi Basi Asuki Matik Nungai, Matunda, Sigumba program, see Sindi Raga, Koi School Sia Honbiraga, Laibaki, Yamasung, Kunai Gizakat, climate change, just over. Thauda ma akoi awon ba ma parak pada yamin na se sokki matik nungai ba phongdok jari Maroi ba pau amukana NSN IM gi chairman Isak CC Sugi aroi ba mathom mangam Hebron da pangthokrai Pieng tabili ba punamako amuka hanna khudum jari